Ngarang numidang Focs ki President Th Manihar gi Yumda shakhangdaba sing na bom Langsillambabu thouong adubu Yaningdaba Phongdoktuna ngasi Sunlight Library Club amasung Kongba Kshetri Leikai Torban Nupi Lamjing na shinduna Kongba Kshetri Leikai Torban da Wakat Meepham Pamkhre Wakat Meepham aduda yumlakta bom langsinba Yaningde leibak miyam gi damak sen chongjariba miyoida ki han khanghanba lepu haina thaba play card kaya sizinaki Wakat Meepham aduda saruk yakibi uchekon nongpok Ward No. 1 gi member takhilemam umana hai Housing Manipuri ori batang du laita da bafibam masidai koi masal gi marakta nungai narakta yaba thouong kaya chatharak pasi nungaite irang asida yekna bana kanano maruk na kanano haiba munna khangba mathau tai Focs ki President Th Manihar asi hauji thokliba irang asida miyam gi dabak angamba thakta chen chongduna hotnariba miyoi amani asiguma miyoi amagi yumda kanana kani maram gi dabak bom langsillamlibuno haiba athuba matamda sengdorakadabani karigumba bom adu pokhayamba thoklabadi madugi tekcha kanana pugadoribano matung tarakpada asiguma thouong asi chathabigano haina sumahanga makhatakhi Ngarang pung mapan khare helakpa sawaida bom langjanbirame koigi lebaki damakta kathoga seliba koigi Th Manihar gi memda bom langjanbirame si nuaite kanana tawbiriba si sengtokpiyu miyam tinba marak yung kungna chu taba marak kida sumaina tawbiramba se nuaite sidaita kaigumba bom se pokhairamba taragadi koigi samai chu satle hai adu pokhairamba taragadi akoi si mi sibana ba thokpagi kainoni problem ne tawbiri si adu matungda amona tawbidana ba singtokpiyona tawbidana ba haijari koigi asu wanariba tanja sida akoi masen nusinadaba sigumba se amona tawbiganu atuba matamda singtokpiyu akoi asu wana leinare aji imunai mutanadana akoi masen tawbidana ba haijari